Maruiba Pau. Malem gi thakta pangthokpa ahumlak suba bamboo workshop loisinkhre. Workshop asida Manipurga Mapalamga MOU ahum inakre. CAB gi matang da lenga kamyang ga mot khenaba leite haina Chief Minister N Biren haikre. Amadi National Deworming Day ngasi school amadi Anganwadi Center singda hawdokre. Kurumzari Mideng tabiriba singbu taramna uksari paw sandokna pizari. Malem gi thakta pangthokpa ahumlak suba bamboo workshop loisinkhre. Workshop asida Manipurga Mapalamga MOU ahum inakre. Imphal gi Palace Compound leiba City Convention Center da Haukiba tang mari dagi pangthorakiba World Bamboo Workshop loisinbagi thoram aduda workshop manungda pangthokiba painting competition, bamboo cooking competition amadi photography competition da makok mathang taraba singda mana mathung khusinaki. Forest and Environment Department ka Grow More Biotech ka MOU ama inaki. Manipur Handloom and Handicraft Development Corporation Limited amadi America da based tauba MS Dasho ani gi marakta Manipur dagi puthorakli ba bamboo products sing market tawda mateng pangbagi MOU sign tawnaki. Loinana Mission for Economic Empowerment for Traditional Artisan and Craftsmen amadi MS Dasho gasu MOU khuyek pinaki. Manipur gi Governor Nasma Heptulana mahaki warolda malem gi thakta Manipurna asigumba workshop ama sinbagi khudong saba fangba asi state asigi yamna khudong saba amani masi chahi khudingi mafam hongduna pangthokli. Masina malengi mafam singda wagi pothok karamna puthoi amadi karida seasonai haiba khangnanabagi khudong saba ama mipung khudingda khangbagi khudong saba fanghalli. Manipur lamdam masi mahosa lairambina piba thaujalna wa marangkai na hobo lamdam amani masina lamdam asigi chawraba resource amasu oiri. Loinana wagi pothok miyamna yamna pamna Jinjak ama oina susijinari ngasi loisin kiba workshop asina state asigi semitlon hengat hanbada sauna mateng pangani haiba thajai. Malem gi tongan ba mafam degi lagliba bamboo experts singi marakta anoba wakholon pina bana wagi pothok hengat hanbada amuka hena mateng oigani. Loinana workshop asi Manipur miyam gi anoba mayon pibada natana Manipur lenga kisu achauba kanaba oigani haiki. I am sure the people of Manipur, particularly the Bombay artisans and the bamboo-related experiment and entrepreneurs have been immensely benefited by this conference. The government of Manipur have acknowledged these potentials, has wholeheartedly ventured to host the important international event, the first of its kind for India. It is expected that the workshop will throw light on how the state can develop its huge natural potential in bamboo for advancement of the economy of the state and to provide economically a viable and gainful alternatives for the people. Ngasigi loisinbagi thoram aduda Commerce and Industries Minister T.S. Biswajit, World Bamboo Organization ki President Michelle Abadi, Executive Director Suzanne Lucas, Donor ki Secretary Navin Verma amadi Manipur Sarkar ki Additional CS Sohel Akhtar susaruk yaki. Workshop asida malem ki tongan ba country kuntra mari dagi lakpa delegate kya na saruk yaki. Minister T.S. Biswajit na pangthok liba workshop asina Manipur ki bamboo artisans sing amadi entrepreneurs sing da anauba mayonama purakpada chawna kanaba piragani maihaurol dagi hauna lamdam asida wagi pothok matau karamna sizinabagi haiba malem gi miya mamangda khanghanbada khudong saba phangba ngamle. Workshop aslegi fanglapa wakhalon kaya thabak ta onthoktuna wagi pothok sing puthokpada mai pakhalasi haiki. World Bamboo Workshop 2019 in Manipur should be a game changer for the people of Manipur as well as state government. It is engagement to bring about a huge benefit from its huge natural resources of bamboo, so that the economic benefits, the environment benefits, and the health and the nutritional benefits are propagated better, and the huge potential it has for the people of the state can be delivered in a scientific and eco-friendly manner for the overall benefit of all.
CAB gi matang da lenga kamyang ga mot khena ba laite BJP na lenga pa state singi marakta CAB gi mayok ta lepa chief minister mahang na han bo oiram gani haina chief minister N Biren phungdokre wafam ase fishery department ki makha da khangat laba beneficiary chani gani fu tareta lon yen thokpa gi thorong ga mari leinana mahang na phungdokhibani chief minister na makha tana citizenship amendment bill na state asida akai ba pirakani haina miyamna nungnang ba phawri ba adu government asida su chapcha na phawi karigumba bill asina pass tawrak laba su state ase sokhandana ba kari tauba yabage haibadu numit khudingi khanaduna lakli state asigi oina khajiktang safagadaba manipur people bill pass tawhogna ba leptana takshinduna lakli CAB dasu manipur amadi awang nongpok state exam taunaba akanba mawongda takshinduna lakli government asida laiba sing asi miyamna thagalakpani khangna miyamga ihulmanana satli miyamdagi na thaiba amadi khetnaba karisu laite tawbatabu miyamna khongjang changshinba matamda atopa kanglupta nungai taba yaba India dagi tokhai tarage haibani chingba wafam phongdokpa yawnariba asi karigumba ain gi matung ina thabak paikhalakpada miyamna nungai taba phaunaba yai asigumba thabak thorom yariba makhai tawbiganu haina appeal tawki aina mayam da praja punama kante marakta ngang bada tabu yang waba he ningkha tambagi adu bharat sarkar na targa atoba mi na tar ekoi moidubu hayang legal action lokolo ekoi dum government sina phai ta harkani praja sing na sema mi hone ekoi lai state sigi damakta ne ekoi na ngasi ojari se state sigi damakta koi fight togani state praja sing na khalli bu wakhan du ekoi different hoide praja sing na apprehension lai bu ekoi su sab chana apprehension lai madugi apprehension lai bu na bu BJP led government chief minister ama weraga su madugi bill do madu manipur gi exam tok dibhaw amadi north east gi exam tok dibhaw madugi mayok ta laigani na I phong na lawjari ne madugi mayok ta phong na laigani the government si phong na cabinet decision lawraga thajari ne Fishery Minister KSC MLA amadi Chief Secretary yauna CM Secretariat ta pangthokhiba lon yen thokpagi thoram aduda Chief Minister na water body yamna leiba manipur da nga gi pothok watna leiriba asi bengkhatna ba amadi chahi ani gi manung da nga gi pothok marang kaina puthokpa ngamna ba amadi mapandagi nga pusilaktra basu yanaba gi damak ngasi lon yen thokpagi thoram asi pangthokpani nga gi machinjak sungnana ba machine thunglaragani lengak asina miyam nungaina ba amadi wahandana ba gi damak paikhalakpa thabaki makha satharakpani haiki Fishery Minister Kayashina beneficiary listing ani chani panrom lakpagi manungda ngasi loan yen thokliba asi beneficiary chani gani fu taretani bank tarina loan sing asi piri miyamna loan fanglaga lemna pibagum khanduna singdabagi hainabi thadoklasi listing ani ga kunma thoi fawagi manungda watuna lariba nga metric ton kun chahi gi oina mengkhatna pandam thamli haiki akhoi gi state si loan si lawraga loan lawrabdi lemna phangbagumna recovery si tobidaba aduna bank sing so loan si heta pibisi kiba masi leibani aduna loan lawrena loan si lawraga hajana thabak subiyo adua recovery si matam chana recover tobiribidi bank missing na henna akoi prajada cooperation bigini National Deworming Day ngasi school amadi Anganwadi Center singda National Health Mission Manipur gi midiyang makhada hawdokre Iboton Sana Higher Secondary School da pangthokpa thoram aduda Health Services ki Director Dr. K Razo National Health Mission Manipur gi State Director S Manikanta amadi Education S ki Director T S Kiran Kumar na maruoiba miyoi oina saruk yakhi deworming gi matangda akhang ahi singna oja singda maruoiba wafam sing thamki Education S ki Director T S Kiran Kumar na sahi 18 phawbu gi manungda leiriba angang singda tinna nahangadabadagi ngakthoknaba Health Department na paikhalakliba thabak asida Education Department ki maikaidagi sumateng pangani haiki Director K Razona angang khudimak haksang fana lehennabagi pandamda paikhaliba thabak asi mai paknaba mipum khudimak na mateng pangbiu haiki overall health condition ji phanba number 1 number 2 the performance in school phagalanba number 3 the moi nutritional status phagalanba last overall condition of the future of their life se moi ne phagalan masine ba adana masi koi department me amsangana haibadi education department ICDS social welfare department public health engineering department adagi leiba koi mayam se panchayat raj masi mayam se department me kusal ga convergence torga koina angang ji mayam se 10,08,000 mu se koi cover tawna ba tawna si
Tera Tongbram Lekai Maning Anganwadi Center gi oina Tera Tongbram Lekai Community Hall da pangthoki thorom adu da Health Services ki Director Dr. K Razo State Mission Director S Manikanta yauna Anganwadi Center gi worker kya su saruk yakhi angang singda deworming da gingak thokna ba guli pisaki Thoromasi District Health Society Thawbal na susinduna Athokpam Junior High School da pangthoki Thoromadu da District Health Society Thawbal gi CMO Dr. N Zenta Kumar Dr. KSS Memcha ZEO Thawbal yauna mari lainaba officials singna saruk yakhi Topokpi Government High School da su National Deworming Day gi thorom pangthokre Thoromadu da Topokpi area gi Kunmathoi ADC Holngam Anal Chandel gi ZEO L Navakumar ICDS ki DPO in charge K Ranjit Chief Medical Officer Sarthani Sarbhamna Marui Muising on a Saruk Yaki Primary Health Center, Morena Sinduna Center, Asida Deworming, Degi Thorom Pangtokre, Toromadu the Moregi, SDC Muhammad Sahabuddin, Medical Officer in charge Dr. K. S. Santi Kumar Amadi Kwata Junior High School Gi Headmaster David Namaru Muising on a Saruk Yaki, Matokaram na Angang Sinda Hidak Pizagadabagi Haibagi Matang the Kangan Ki. District Health Society Senapati Nasu National Deworming Numit DV School Senapati da Pangthokre Hagdopagi Thoromda DC Senapati Somerjit Salam CMO Dr. S Loli DPO Miranda Jimik Susaruk Yaki Chahitara Mapan Pawda Leba Mahiroi Singda Til Hidak Yentoki CAB pass tawrabasu akhanaba close half kani haina Chief Minister na phongdokliba asi oithoklo dabani bill asi withdraw tawgadabani tawdriba phawba political party mapanna hena kanba khongjang changsingani haina CPI Manipur State Secretary L Sotin Kumar phongdokli inabol baban da pangthopa pawgi mifam amada mahangna makhatana bill asi BJP na Rajya Sabha da puthokna bakan hotnari masigi mayokta hayeng amasung tha sikitang tarani thoida Imphal manung amasung district tarukta political party mapanna Pakistan khongjang changsingani hairi Citizenship Amendment Bill ase ikai khumnajarba Manipur ki Chief Minister na hanna bill asi khar kupna mutang nainaragi yengbiu bill asi masa kari yauribage masina pass torpantam laibak miyamgi mangada baka suleite haibana singba kaya ma adugo loirana ngang thorpa wahida mayek seng madudi bill asi chapchana pass to honing bagi wakhal asi phauri ekhoi political party ki meeting da amadi mahana tatra lauriba Lok Sabha da pass to graba Citizenship Amendment Bill ase masi Hando Hanbo, Natra Handok to Batargasu, Maruina, Manipur, close ama, Hapchelaga, Lok Savana, Rai Savana passed over the Ekoi Manipur, close ama, Hapaga, Nak to the Tungani, Haibase, Ekoi political party, Mapan Masu, so Oi Toidaba, Wafamani, withdraw to the Bobo, Ekoi Aripalitana, Unbalitana, Ekoi struggle, Changsengani. Bilasi withdraw tawgadabani haiduna thangwiban United Club na sinduna thangwiban gi apunba mera pai bisinga khuthang sara henbigi khongjang changsinkhre thangwiban sinam lekai mera pai bigi secretary Hizam Rasina bilasi handoktri ba phawba khuthang sara henbigi khongjang changsin khigani karigumba Rajya Sabha da pass tawba tarabadi apunba mera pai bi nasiba changba khangdana lepkani hairi CAB bill ji withdraw tawdri phawba koi thangwiban gi mera pai bi khuding mangna bindugi mayokta chapchaba siba changba khangdana lepsagani haiba wafam sim mera gi saita gi thamjare Namthan Longi Kunja Singh Nasuwakat Mifam Sathaki Thangwiban Muzi Lerekta Sathaki Bakhongjang Aduda Mau Singh advisor Asinglu Lamaina Singh Tam Khaidana Lamdamasig Myoy Singh Mutkibagi Pibam Lakba Asida Ahalna Khaidana Tungi Mirol Kalhauna Ba Khongjang Asi Sangsina Bahona Bani Haiki Humdra ni thoina tawrak ba khuding makta akhoi saruk ya jagni haibase akhoi mayam gi wakhanni government gi side ti ja withdraw tawhan birau emere hombu china political gi wakhan lon thadok piu Manipur kansi haiba wakhan je taw khan biu Menpek na changsilakli ba khongjang asigi saruk ama oina thangwiban miyam na DM College Gate mamangda lambi thingduna khongjang changsinna bu hona bada police ka ngahak na bada gi charang na ba thokhi Yaw daga di ay ko hingba ngamdra ko neba
Citizenship Amendment Bill bu yaningdaba phongdoktuna Patsoi Part 3 da Imphal Ziri lambi tangkhai thingduna wakan mifam sathakre Patsoi Tuliyaima Century Club Patsoi Part 3 Patsoi Apunba Nupilu Mind Empowering Center amadi Polestar Public School Patsoi Part 3 na saruk yaduna sathakiba wakan mifam aduga mari leinana awang nongpok Bharatta Citizenship Amendment Bill satnaba yaroi haiba kholau kaya su lauki wakan mifam aduda saruk yakhibi Patsoi Apunba Nupilu ki President Khongban Tabam Manglembina अथुब मतमदा पार्लियामेंट पास तौखिबा सिटीजनशिप अमेंडमेंट बिल हंदोकदबनी हाइखी हौजे हौजे पालिबा सरकारसिदा अखोइगी प्रजाना हाइबा वा अमा भौता बिदे हुजिमा गाछि मक लौथोकपियो खुराई पुथिबा लेकाई दसु सिटीजनशिप अमेंडमेंट बिल की मतंगदा यानिंगदबा फोंगदोक्तुना वुमेन डेवलपमेंट कमिटी खुराई पुथिबा मदी नंदैबम लेकाई नसिंदुना इम्फाल साइकिल रोड लंबीदा लंबी तंखाई फमजिंदुना वाकन मिफम सथखरे Citizenship Amendment Bill bu yaningdaba phongdoktuna Babu Paragi Meira Paibi amadi dukan phamba miyoi wakan mifam sathakre Apunba Lilong Anjumana Lilong Bazarda CAB gi mayokta khongjang changsinki Manipurda mitop leiba yaroi CAB chatnaba yaroi haiba kholau lauki Ahanba North East India Festival Central World Bangkok ta hokre thorom masida Tourism Corporation Manipur gi Chairman Dr. Sapam Ranjan Manipur gi Chief Minister gi Advisor Rajat Sethi Tourism Director W Ibohol Susarugyaki Manipur gi Tour Operator Singna event asida Manipur bu malem gi lam koiba singi lam thungpham ama oinanaba honagani hairi PHED Department की मखादा खुराई तिनसिट रोड की चिंखई चिंगदा सागतलिबा वाटर टैंक असिगी मपोट मसई पुबा गाड़ी कयाना मरम ओइदुना लंबी असिगी फिबम नोंगमनोंगमगी सोक्सिलकली मसिना मियामदा साउना खुदोंग सादबा मायोकना हले संजनबम खुलेंदगी प्रेमिता कौबी नुपी अमना लंबीगी उफुल नमियोय क्या नाबा याउनरे मरी लैनबा सिंग अथुबा मतमदा मिदेंग संगबियु हाइरी कई लंबी थोंग नोंग चुब मखोई चिंजे निंगाइरगा अखोई चटप यादन लाइनांग तागई अखोई ऑफिस काब यादब स्कूल सात्र चटप यादना ब्लॉक तौर लेखिबा अदुगी सुगुम्बा पेंदबा मयाम अमा लेरे सुमाय लंबी थोंग खितंग सेंबियो हैना मरी लेनबा अखोई खोइना ngangjruba मतमदा ताबीदबा सुम अखोई प्रजा की अवाबसी कई खंगबीदबसिना अखोई तसेंगना हारगदी अखोई तखेन संजेमदा लेबा प्रजासिंगना अदुकी मतिक पेंजद्रे Takhel awang lekai digi ten subam dhamen koba mioi amana lambi asida chatnariba takhel amadi sanjanbam gi miyamna thengnariba khudong sadaba sing ase mari lainaba sina yengsinbina pungning chingsilakli अखोइना मरी लेनबा अथॉरिटी दा हाइरगसु अखोइ ताबीद्रे मसी कनादा वाखतकदमनो अखोइ बन तौरगसु ब्लॉकेट तौरगसु अखोइ इसा इतोंद वाजबनिना मसी अखोइ हुजि तौबम खंगदना अखोइ तखेन सजम प्रजा मयामजे कनादा वाखलुगदगे हाइदना अखोइ प्रजा मयामजे वाना खांगी Ngarang bom pokhai khiba mapal kangjai-bung maninggi sarukta ngasi pulisna combing operation sathakre nupa nupi punamioi sanirom verification sathaki nan Manipuri yaw namioi taranithoi makha taba verification gidamak city police sinakre Amaromda ngasi nungthil pauna bazar gi jaga singna Imphal West District Police ke additional SP Operation Krishna Tombi gi midyeng makhada Imphal West Commando na aina yadaba mioi sing leibra haina thibu humbi gi thabak sathakre saurak na mioi chatruk humpu amamamta oina wahang pahong chatharaba matungda mioi kuntra humdoi masa masa gi saktak che yaudaba maramna makhata na wahang pahong chathanaba City Police Station da sinakre Ngarang February gi tang 8 ki numidang wairam pung 3 minute tara satpa matamda Imphal gi mapal kangjai-bungda AR sentry duty da grenade langsinduna landa sathakiba du Manipur People's Army MP na sathakiba landani haina
aina thingkraba loop asi Department of Publicity ki Director M Sakhen gi cherol amana claim tawrakli landa adu MPA gi mioi anina sapa akhanaba team amana pangthokibani Imphal mayol gi mi kungna taba mafam da satakhiba landa oirabasu micham miyam soktanaba party gi akanba directive ki makhada yariba makhai micham miyam asoi angam yawhandana ba section na Indian Force khaktada target tawduna landa adu pangthokhi MPA lanmi sing sathaba landa singda yariba makhai micham miyam asok apan yawroidaba mongda yengduna thabak tawduna lakli masina lamdrabadi Imphal gi akoibada Indian Force ki makhada landa kaya lepalaitana sathaba yarambani ngarang gi landa adu sathaki lanmi sing asoi angam yawdana makhoi gi unit ta thungkhre thabak adu mai pak na pangthokibagi damak MPA gi Chief of Army Staff na landa adu da saruk yakhiba lanmi singbu thagatpa phongdokkhre hairi District NCD Cell Imphal East na Anisuba Battalion Manipur Rifles ka khusam na duna battalion asigi campus ta diabetes kidney amadi liver function test lem na pangthokpaga loinana awareness program sathakre Anisuba Battalion Manipur Rifles ki CO gi mityeng makha da pangthokpa kem aduda battalion asigi jawan amadi family quarter da leiba meoi chani rom lem na detection tawbaga loinana hidak langthak singsu yanthokhi tongan ba demand kaya tanduna SSA amadi Ramsagi Oja sing sangsilakhi ba khongjang gi sarogama oinanga si Imphal East ZEO office solonsin baga loinana gate mamang da wakat mifam sathakre sarugya khibi Rina Sharma Kobi Oja nupi amana Oja sing na mathau thadokuna wakat mifam satharakpa asi kanada mangsabagi haiba sabsana khangi adubu tolop sang nai na pidaba amadi service ki security leraktabana tangai fadana khongjang changsinbani Oja sing gi wakat mari leinaba singna tabidrabadi hena kanwa khongjang changsilakani haiki ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯐꯝꯃꯤꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯑꯃꯥꯡꯕ ꯉꯥꯛꯇꯅꯤ ꯊꯣꯛꯇꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯁꯤꯁ ꯋꯥꯛ ꯆꯠꯊꯔꯤꯕꯁꯦ ꯑꯗꯨꯃꯛ ꯆꯠꯊꯖꯒꯅꯤ SSA amadi Ramsagi Oja singna Bisnupur gi mini secretariat complex ta leiba ZEO zone 4 gi office sholon sin khre khongjang changsin bada saruk yaba Oja amana phongdorakpada tha taret nipan gi tolop phangdana lakliba asti lenga asina ubiduna Oja singi awaba asti kohan biu haiki Thobal district ta leiba Oja singna ZEO zone 3 Thobal gi office sholon sinduna ZEO gi Office mamangda wakat mifam sathakre Oja singi wakat fangdriba phawba khongjang changsingani haina wakat mifam aduda saruk yakhibi Oja nupi amana phongdorakli Join SSA and RMSA Teachers Association Senapati nasu ZEO Senapati gi office solon sinkre DC da memorandum ama pisinduna demand sing phangdriba phawba matam kaktaba thabak lepagi strike changsilagani khangan khre UNLF ki lanmi sanglu Manipur People's Army gi kuntrani thoi suba mapok kumon numit asida UNLF Military Affairs Committee na lamdam asida khundaminari ba phurupuna maki maphamda yaipa pawjal piragli Military Affairs Committee Chairman Khundongbam Pambai gi serol amana numit asina Manipur amasung Westia gi masin manau oiba lanmi sanglu puna maki luchingba sing amadi lanmi singi maphamda UNLF MPA na ikai khumnaba utpagaloinana yafa pawjal piri leibak miyangi ningtam yawolda leikhidraba athauba ningtam lanmi sing Indian Force ki miot minaina punsi longkhraba iraicha punamaki maphamda ikai khumnaba utpagaloinana lanphamda asok apan nangbadagi amadi Indian Force na ot naibadagi soinairaba lanmi sing yeknabagi kaisum sangda leiriba luchingba sing itaw sing amade iraicha punamaktasu UNLF Military Affairs Committee na ikai khumnaba utli cherol asina makha tana India government na tauge matagum pass taunabu honaragliba Citizenship Amendment Bill 2013 na ngasi Manipur ga loinana Westia pumbada mai horaba phibam amada leire masi chahi humphudra gi mamang English amaga chamapan nifu taretagi na nifu mapanda India da Manipur ga loinana Westia pumba bunamduna lokshin khiba matam adudagi hauna India na mai chuba horakrabani madugi mahai na ngasidi ayobagi pankhai adu yauna Manipur amadi Westia gi miyam gi punsirol da phurup sing asi mami samlakpa yaba khudong thiba adu mayok naragani haibagi wakhalda laita pham khanghandana hinghalli India gi midyengdagi Westia pumba asi makhoida threat oire haina lawi lamdam asigi phurup sing mainland India gi puwari da yawrakhidaba top saktam puwari leijaba mongoloid stop ni aduna India gi ichel da tinsinnaba
tinsinnaba yaroidabani haina makoina tasengna khangi phibam asi thokidanaba Asia pumba Indiana pumyot yosinduna phurupsing asi manghankhinaba thorang oina CAB asi puthorakpani hairi India lengak na hojik Asia lebak singna thamliba ahen mityeng asi ani thokna yengi amana overseas illegal migrants sing pusilaklaga Asia da Hindu mishingna thumhattuna khudum chansinba atopa amana leiriba ningtam yawal sing namthanabagi pambai ama Makoina pamliba pandam khudimaki araiba waroishinde Hindu population yamhanduna homogenization tauba asini hairi karigumba CAB na sanarakpa matamdadi ahing amada Hindu population asi laki khujingda hengalakadauri loinana mathang sahi tara matungdadi yumthang nariba lebak singdagi yamlaba Hindu chaubok yamna Asia da chaksilakadauri Asia da khwaidagi hena bill asina saitheng piragani masibu lamdam asida chana handanaba amadi maning tamba Asia lebak amagi miyamna thawai thaba pamudana mayoknaba Maru oire hairi marathana aten break amatang lagzari Wabiraganu yumna anabagi seba tawbinabaginamak wabiraganu Medicine Home Healthcare Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medicine Home Healthcare Service Manipur near Jennings Hospital, Making healthcare accessible and affordable. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari miyam service vertical sing asi khudong cha lobi ngasi maglengchin biroksi mobile furniture Waketel near Fall Quarters with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Lagiba February kitang Nepal kirai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahida deworming tablet lem na pijagani school da ming chandaba madi school ka da angang singdi anganwadi center singda hidak pijabada yawbi gadabani February kitang Nepal da hidak pijabada chithau ba ngang singi damakta lagiba February kitang tara mari da hidak pijagani til laitaba masamau phaba angang singna thanba Bharat ama ohelasi Honda car gi mamal February kitang amadagi hengale adubu sangai Honda da February kitang tara phawda booking tobiki ba customer singda ariba mamal da car sing yon jagani customer sing damakta lupa lising tara mapandagi lupa lakh amal lising kun mga phawbagi discount su pijari Honda car sing asi Japan gi multinational company na sabani anoba technology amadi safety feature kya yauri athuba matamda gari airport road ta leiba sangai Honda da lakbiu amasung khudong chaba sing si lawbiu The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiyu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 Northeast ahanba oina National Housing Bank wholly owned by RBI gi license pangraba Ministry of Finance Department gi Financial Services Government of India na Sarfasi Act 2002 gi makhada Financial Institute amo ina sakhangraba Pradhan Mantri Awas Yojana Housing for all bisin gi makhada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hom doyang dukjare miyamna financial facilities sing lobi na baning sing jare Panthoi Housing Finance Company Limited and its subsidiary group of companies Amukana taram uksari makhataba pau
Telephone employees singi nipan suba joint circle conference Kumalampak multipurpose indoor hall da hokre conference asida telecom circle Assam NE1 amasung NE2 gi delegate chahum henbana tha asigi tang tara phawba sathagadaba conference asida saruk yari hawdokpagi thorumda conference asigi reception committee gi chairman Khetri Mayum Santa union gi national deputy general secretary Shwapan Sakrabati likla gi mapu thangjam Joy Kumar su saruk yakhi Railway gi tunnel hutpadagi Tairen Pokpigi area da thaknaba ising fangdaba amadi amot akaina labukta chentharakpadagi lawu singubagi pothok hantharakpagi matangda Transport Commissioner M Lakshmi Kumar na lusingba tim amana ngasi mafamadu da hakthengna satuna yengsinkhre tim madu da Imphal West DC and Praveen PSED amadi Agriculture Department ki official singsu saruk yakhi Tairen Pokpi chingta bada leiba PSED gi reservoir yengsinkhi tha kya ising pidana lakpa reservoir da ising pikna tharakpa ukhi tunnel makhul dagi thorakpa mahi manai sing tenki da sengdoklaga ising iru oina lokha da thadokpagi phibam uhanna ba hona ramba thengnaki tim aduna Tairen Pokpi awang lekai community hall da miyanga unaki unaba adu da Lakshmi Kumar na railway sinmi singi thaknaba ising khunja singa yesin na halaroi labukta cement mahi chantha halakpagi compensation pi halagani phattabas mahi thadarakhiba singshu sengdok halagani haiki aduga chendaraiba molanriba adigi adena labu phoda lakda nairiba de mapanda mol kol ma modu sengdok sagen haira lopham haktheng na suiba singdo madugi de koi compensation piba koi yanare madu koi agriculture kanguna madugi estimate ma semani DCN Prabina MGN REGS ki makhada guha tauba tunnel hutpagi mahina lofam da sogan basing pollution control board ka yengsinduna miyam gi thorang kaya paikhalagani haiki lambi si satda lambi phata bo pulot lu khang bo madagi den madru puluna law da ho da pun ba ga hogi pothok handra ko ke lo madi absorbi adra ko railway rasto hogi madagi state level lo bari tawr black topping stage Yo training marak sida ko regularly masi sing sai open hokwi kai masi masi handna madu ko railway so ko thike madu me dakar dai je Freedom Fighter Ima Rasni na laikhidabi ningsing thoram Nupilal Memorial Association Manipur na sinduna taira kaithel da leiba association ki office da pangthokre association ki steering committee ki secretary Longzamba Maitei Netazina association asina citizenship amendment bill gi mayok da lepli haiki Rajya Sabha pass taukhidana miyam ama hauriba adugi saruk yajaduna punamaki mafamda ojajing satra singi mafamda koi sumai tokdana koi ngasi gi thorom asidi yethok sari haiduna koi asigum bagi paujel du pijari Board of Secondary Education Manipur na sinduna class 10 gi exam da examiner oigadaba singi training program amangasi CC Higher Secondary School da hokre numi humni supna sathagadaba training program hokdopagi thorumda board ki chairman KS Kiran Kumar secretary Dr Chithung Mary Thomas amadi controller K Tikena marui myoi sing oina saruk yakhi board ki secretary Dr Chithung Mary Thomas na pangthokadoriba exam asi niyam stumna amadi ningthina pangthoknabagi pandamda training program asi sinbani haiki Women Income Generation Center Thawal gi kunmanga suba mapok kumun ga mari lainana nambol kendra gi manung da leiba phamung kuntra leiba swadar grhe ngasi sanga khre thoromaduda center gi founder Indira Oinamna nupi singda ahen ba pangal pi ba ngamna ba nupi singi oiba sangle nasi sabani haiki Technopal District ki manung sana leiba Aimol Khunyai gi khulakpa oiramba Jarnailu Songthu na laikhidaba matungda khul asigi anisuba khulakpa oina leirakhiba KS Kholian ngirbu khulakpa oina hapkhre nauna khulakpa oiraba Kholian ngirna khul asi chawkhatnaba mahaki maikai digi angamba thakta hotnagani haiki English singani gatara mari gi megi tang kun mari da lilong kalikhong makok tagi MD Sagir Ahmad Elias Abo apokpa MD Abdul Hai ngasi NDPS First Track Court na sahitara mga phadok pi khibaga loinana lupa lakh ama fine thi na boil takre ngasi MDPS First Track Court Special Judge W Tolon gi court na pi khiba boil asina Manipur da drug kamari leinana pha khiba case ta khwaidagi sangna serak piba ahan ba oire English sing ininga tara mari gi megi tang kun tareta MD Sakir
Ahmad Elias Abo chahi kun nipan hariba mioi asi mayumdagi Lilong Police na SP capsule piece lakh ama lising taruk chamapan N10 piece lising tarani thoi chanipan amadi drug yonbagi lupa lakh ama lising Humfudra Nithoiga Marifudra Police na fagat kibani court asina police na lawriba thaudang bu thagat bagaloina na case asigi IO oikiba TS Brinda MPS Lilong Police amadi IO1 IO2 akhanaba award court na recommend tawbagaloina na MD Sagir Ahmad jail da akanba thabak sunaba khanganki Handak Manipur lengak na MSPDCL gi staff singlaw na nabu honarakliba asilenga ki mari lenaba authority na English singani ga tara manga da MSPDCL na training thaduna chahi mari manga awaba kaya khangdona outsource oina thabak tawriba employee chani ga kunma thoibu lengak asina MSPDCL gi fresh recruitment korokpa matamda hana khudong saba pigani haina mari lenaba singna thajaba piram laga handak MSPDCL na fresh recruitment korokpa asi yaningde hauzik employee chani ga kunma thoi asi hana regular tahallaba matung dalem horiba sing adu fresh recruitment tawbiu haina ngasidagi all Manipur Quest staff union na lep Thabak lepagi khongjang changshinba haure haina union asigi general secretary ke Swadesh Kumar na phongdokre ngasi second MR get leiba MSPDCL gi managing director L Priyo Kumar unaduna makoina thengnari ba khudong sa daba singa sigi wafam phongdok luba matamda chief minister amadi power minister unaraga taknau haina phongdorakhi makhata na lenga na employee singa sigi taliba demand singa si pithok trabadi tongan tongan ba makhal makha kya gi khongjang changsilagani phongdokhi Ngasidagina numit mangani phawu manungda aikhoigi kwexi staff asi regulation oina lawsan bio MSPDCL gi sibo manungda government gi side dagi natraga MSPDCL side dagi chapchaba marom tang khangan bio machida kari gum khangan daba tarde aikoi makhal makha kaya gi khongjang changchilani UFO gi luching purel oibiramba oza manisna na langon tawkiba chahi taramari farakpaga loinana numit asibu ningsingba oina ngasi langol gi amam lokta leiba UFO gi sanglenda oza gi maphamda thawni thorom pangthokre thorom maduda lamdam sigi jiriba more amadi tongan tongan ba maphamdagi lakpa UFO gi member lising manga rom saruk yakhi Air pollution and chronic obstructive pulmonary disease haibasida nungmagi oiba sensitization workshop ama hotel Nirmala da pangthokre National Program for Prevention and Control of Cancer, Diabetes, Cardiovascular Diseases, Stroke, New Delhi, National Health Mission Manipur, State Environmental Health Cell amadi Directorate of Health Services Manipur ga puna sinduna pangthokiba thorom aduga mari leinana Health Department ki Joint Director su oiriba State Epidemiologist Dr. L. Gozendro na phongdorakpada Bharat ki tongan tongan ba state singda nungsit singdabana maram oiduna haksang da khudong thiba laina kaya pohalakli ba asidagi kharada oiraba sumang jaunana ngakthokpa ngamhauna ba ngasi workshop asi pangthokpani haiki Lalhaulup amana Catholic Education Society gi school singna Salaiba transporter sing the tha sig taruk tagi thamdakhi ba athing ba asina mahairoi sing mama mapa amadi van service toriba sing gi yengduna athing ba asi handok pinaba St Joseph Higher Secondary School Parents Teachers Association na appeal tauri yanada ba leiriba khudima Catholic Society amasung school authority ga wari sanaduna yanaba pubirau mahai tamada athing ba pibiganu hai Humpumapan Suba Battalion CRPF na hangang awang lekay da khoi loinana bagi anaw makhagi khoi upusing khusina baga loinana khoi loi bagi matang da training program ama pangthokre hangang awang lekay da pangthokpagi thorom aduda battalion na sigi CO Dharam Prakash lekay ahal sing susaruk yakhi Delhi da leiba Nepal Embassy ki Councillor Prakash Adhikari na lusingba kangbu amana ngasi More da leiba Center for Development Activities ki home da human trafficking dagi rescue tawkiba Nepal nupi singi leifam sapham yengsin kre More police ka puna famina duna More da leiriba nupi sing Imphal da athuba matam da purakpa pambagi apamba councillor ki maikai dagi puthoki athuba matam da nupi macha sing Nepal da puna na bohona ragani hairi All Assam Manipuri Students Union gi nifu mathoi suba foundation de gi thoram silchar gi Rongpur Madurgram da pangthokre thoram madu da union gi president Pangambam Nilakanta secretary general Soibam Anil amadi hana gi thaupu ba singsu saruk yakhi Ziri da train tongduna lakpa sing district police Ziri bam sek tawda mioi tarani thoi masage saktak se amata yaudana lakpadagi train adumaktada amuk halhankre
All Tribal Disabled Union Manipur Sinduna Kangpokpi District ki Saikul area da disabled singi masak khangdok pagaloi na makhoi da scheme amadi project ki matang da punna bhap taminabagi thoram ama pangthokre Union ki General Secretary T Chongshin na Phibam manadraba singi oina lengak na piri ba yaifa thorang sing apply taunana bagi damak darkar oiba percentage yogdaba mioi singda achauba issue ama oiba thengnai makhoi sing asigi damak ta su paikhat pa yaba thorang paikhat haningi haiki local area development fund oishnu or MP local area development fund oishnu asigumbadagi 3 to 5% utilize tawbiraga disability singi damakta funding se thadabibya taragadi disability singsigi awat pa amata leiroi aduga chap manana chawkhatminaba habadu oigani. All Manipur Water Resources Department Employees and Worker Organization wakat mifam sathakhiba adu department ki makok thongba amadi lenga ki miut singa wari sanabadagi yanaba puraktuna khongjang handokle hairi Kaibulamjau National Park ki akoibada leiba yumda yokpa sa sing hida kapthokpaga loinana awareness program satharakpa adu ngasi Kumbi Municipal Council gi manung sanba ward number 8 Kumbi Lai Lampakta loisinkhre Park and Sanctuary Division Government of Manipur na Kaibulamjau National Park amadi Wildlife Institute of India ga Veterinary Department ka khusamnaduna satharakpa vaccination program loisinbagi thorum aduda Kaibulamjau National Park ki Forest and Park Sanctuary gi Deputy Chief Conservator of Forest Anjita Longjam yaw na mari leinaba official kya susaruk yakhi vaccination program aduda san iroi amadi ok yaw na puna yumsa chamnga rom hidak kapthokhi Bheko Koza Kauba Sahi Kuntra Humdoirom Suraba Nagaland gi Fek District ki manung sanba Kheza Keno Khuldagi mioi ama Langol dalaiba Bethel House Healing Center dagi January gi tang kun mapan gi nungthil pung ahumlom taba adwai dagi mangkhre mag center asida November gi tang ani dagi psychiatric problem leiduna leirakhibani mag foot manga enchi manga wangi kuchungawi masapai amuba machu gi track suit ama set ki mahaku kanagumba na thengnabirabadi Healing Center asigi mobile number 9862639547 natraga manak nakpa police station amada report tawiu hairi Sanabagi pau amuk lobirasi. Sanabagi pau pizari. Nipalak Suba Hunfun Luira 6-man aside soccer tournament KK Laisi Fanit Ground Kasom Tang Ukrul da Haukre Haudopagi Tharamda Adishi Ukrul gi executive member Pauting Basum Susaruk Yakhi Thasigi Tara Nipan Phawa Sathagadaba tournament asid tongan tongan ba khul singi club Tara ni thoi na saruk yari ngasi Haudopagi match ta ISYFC Hunpung na PYFC Paurai Khunbu thoikre Ziribam Sathariba Kunipan Suba KC Malik Memorial Football Tournament ki ahanba semi-final da Mongloid Club na Singi Ball FA Bu goal Mari Ahum da thoiduna final changkre hayang ani suba semi-final match da Digar ISSC amadi HK LFC sanagani Huyan Lalong Thang Ta Association Manipur na District Youth Affairs and Sports Imphal West ki makhada Imphal West District Khelo India Thang Ta Championship under 17 years boys and girls yumnam huidrom da leiba Thang Ta sanglen da pangthokre haudopagi thormda Thongkhong Lakshmi Municipal Council Ward number 6 ki councillor Laishram Ongbi ina khunbi Huyan Lalong Thang Ta Association ki president Huidrom Prem Kumar Imphal West District Thang Ta Association ki president Thonauzam Priyo Kumar Susaruk Yakhi Sembo Federation of India ki mityang makhada Uducheri Sembo Association yumbu oiduna numit humni sathagadaba ahanba National Beach Sembo Championship ngasidagi haukre championship asida Manipur Tamil Nadu Pondicherry Gujarat Rajasthan Nagaland Haryana Tripura na singba state amasung union territory na saruk yari Manipur gi oina Dr. S Romena team manager oiduna sanaroi tara humdoi amasung official marina saruk yari Mumbai da thasigi mari dagi satharakhiba humphumari suba National School Games ki lawn tennis boys under 14 ki individual da Bhushan Haubam na ahan position amadi team da second lore Amfa grassroots program chahi taruk makha dagi na tara nithoi makha
Amasung Ampha Youth Football Development Program February tang mapandigi artificial turf ground Kumalampakta hauragani form pisin kraba sanaroi singna numit asida report tawiranaba khangali. Sports Complex Kangpok Pida Satharakliba Taramanga Suba Kangui Interward Tournament ki volleyball da ward number 3 na nupa amasung nupi gi title lokre loisinbagi thoromda Kangpokpi Town Committee gi chairman Lunsai Kipgen KWWO gi president Hekim Hangsing KYU gi president Tomin Thang Misau Susarp Yaki nupi gi final da ward number 3 na ward number 9 B bu straight set ta maiti piki. Malem gi khwaidagi leader sagol kangjai sanafam kangjai bungda bom langsinduna thoganing ba thodok thokliba asi amuk hana thohandana ba Manipur Horse Riding and Polo Association, Manipur Equestrian Association amsung Manipur Pony Society na appeal tawri malem gi thakta pangthokliba Olympic Games ta saruk yaba ngamnana bagi pandamda jahi khuding gi silliba tournament asi tokhibada Manipur da equestrian event amata state ki thakta leiroi doribani maramasina mapal kangjai bung free zone ama ohenbiu haidi. Makhataba sanabagi pau boyai ningthauzamdagi amuk phangbiragani. BMFC Tabungkhok Thau Team C Thamiban Renity Football School Malum Amadi SDC Samuro Sathariba Sahitra Threat Makaki Nupa Macha Amadi Nipi Machagi Ahanba Khelo India Football Tournament ki semi final sangkre. District Youth Affairs and Sports Officer Impal West na Sinduna Thasi ki tang Tarutagi Nupa Masagi Team Tara Amadi Nipi Masagi Team Ahum Punna Team Tarahum Doina Saru Yaduna Thangmaiban Athletic Union Ground Thangmaiban Sathariba Tournament Asiki Ngasi Sanakiba Ahanba Matchta Renity Football School Malom na Thau Team B Thangmaiban bu Goal Nepal Sinota Mighty Piduna semi final sangkibani Renity Football School Malongi Mai Pakipki Goal Singadu Wai Ranjan na Merski Mapal Suba Kuntra Suba Nipu Marishba Madi Yankini Toy Suba Minita Goal Mari Sanki Atopa Goal Mari Aduna Wai Mahes L Lanchenba N Bidyananda Madi I Manoranjan na Merski Taramanga Suba Kunitoy Suba Kuntre Suba Madi Yanki Humdoi Suba Minita Sankibani Anishuba Merski Sanakibada Thau Team C Thamaibana United Social Bu Goal Manga Amada Mighty Piduna semi final sangkre Thau Team C Thamibangi Mai Pakibi Goal Singadu Mairabana Merski Taramatu Shubamadi Nipu Taruk Suba Minita Goal Ani Sanki Atopa Goal Ahum Maduna M Sarlis Singkhaingan Bamadi Malem Ganbana Merski Kulumdoi Shuba Kuntra Mari Shubamadi Nipu Mari Suba Minita Sankibani Amaromda Pangthokliba Tournament Asigi Nipi Masagi Ngasi Sanakiba Matchta Thau Thangmaibanna Punya Children Home Goal Mapal Sinoda Mighty Pikre. Match Sida Mai Pakiba Thau Thangmaibangi Goal Singadu Ganapiarina Goal Mari Sanki Wai Sophia Amadi El Nera Dasanuna Goal Ani Sanki Atopa Goal Aduna Wai Merina na Sankibani Pangthokliba Tournament Asigi Nupa Masagi Ahanba semi final match saying Ayupong Nipal Tabada BMSC Tabungkhok Amadi Thau Team C Thangmaibanga Sanagani Ani Suba semi final match Ayupong Mapan Makai Tabada Renity Football School Malom Amadi SDC Samuroga Sanagani Anisuba SS Mani Sarma Memorial Third Division Football League ki ngasi sanakiba match singda MSC Malom Amadi SFC Tera Khuraijam Mai Pakre Impal West District Football Association na sinduna mamang thagi tang kulumdegi team tarani toina group ani thongna khaidokuna Pamjal Ground Pasway da sathariba league asiki ngasi sanakiba ahanba match da MSC Malom na NSU awang posong bambu goal amasinoda mighty piki MSC Malongi Mai Pakipki Goladu Ranjan na Merski Yankai Tare Suba Minita Sankibani Ani Suba Merski Sanakibada SFC Tera Khuraijamna Zubenain Tera Sapambo Gol Ani Sinoda Mighty Pikre SFC Tera Khuraijam Mai Pakipki Golani do Z Gaishangpu Amadi TI Singlembana Merski Ahum Suba Madi Yankai Mari Suba Minita Sanki Group A gi match mga sanabol loikibada SFC Tera Khuraijam Lerakna point tarahumdoi NISC Lainjam na point taramathoy amadi MSC Malom na point nipan phangduna ahanbani suba madi ahum suba taki Hayeng ground asida Group B gi aroiba league round match oina MYC Maharabi amadi YUC Irom Maizrauga sanagani KLYGC Team A Kangmong ICYD CCL Haikrujam
SYC Santudai amadi RYC Moidangpok Sathariba ahanba East 11 Village Open Men's Volleyball Tournament ki semi-final sangkre. All Manipur Volleyball Association yi miyang makhada Kangmong Langwonjam Youth Guidance Club na sinduna Kangmong Langwonjam Kangjabung Ground da team tarahumdoi na group mari thokna khaidoktuna tha sigi tang manga dagi sathariba tournament asigi ngasi sanakiba ahanba quarter final match da KLYGC team A Kangmong na USDC Uchiyawabu set ahum ama anisuba quarter final match ki sanagadaba SYDC Moidangpok amadi SYC Satudai gi match da SYDC Moidangpok laktabadagi SYC Satudai na walk over da semi-final sangkre. Ahum suba quarter final match ki sanakibada SYDCCL Haikrujam na AMYC Androbo set ahum sinoda amadi mari suba quarter final match da RYC Moidangpok na YDC Yairipok Khwerambu set ahum sinoda maithipu piduna semi-final sangkre. Hayeng ahanba semi-final match oina KLYGC team A Kangmong amadi SYDCCL Haikrujam ba sanagani. Ani suba semi-final match ta SYC Satudai amadi RYC Moidangpok ka sanagani. Shallow Youth Union Club na sinduna Shallow Kanglong Lampakta team kunmanga na group Nepal thok na khaidokuna tha sigitang maridagi sathariba Shallow Cup mapal subalamlai kendra village wise amadi Invictus Men's Open 7 set football tournament ki ngasi sanakiba ahanba match da NNC ke Nongre na KBFC bu goal manga ahumda maithipu pikhi. Match asida mai pakiba NNC ke Nongren gi goal singadu S Kanta na goal ahum Nauksa amadi Ajit Kumar na goal amamam chanduna match asi mai pakibani. Match asida mai thikiba KBFC gi goal ahum maduna ke Anal o Romton namadi o Angauksana na sanki. Ani suba match ki sanakibada Kaka FC Bangaina YSWC Sabung Kopo goal ani sinoda maithipu pikre. Kaka FC Bangai gi mai pakibagi goal ani edu Milan amadi Naukton na sanki. Thasiki tang taramathoi dagi taratruk phauba Mizoram da pangthokadoriba National Football Championship for Santos Trophy North East qualifying round da saruk yagadaba Manipur team gi official amadi sanarising ngasi All Manipur Football Association gi President S Sana Tombana yaifam mangon piduna lamthakre. Thoram masida General Secretary in charge L Joti Moiroi Treasurer L Dinamani amadi atai association asigi thaupuba singsu saruk yakhi. W Manihar, Gomilong Kikben, S Premkanta Amadi, S Amutombina, Manipur team manager, coach, goalkeeping coach Amadi, technical director Oina Saru Yarugani, S Dinakumarna, Manipur team captain Oigani. District Sports Association Kakching na sinduna Association asigi ground da tha sigi tang mari degi team mapan na group ahum thok na khairok tu na sathariba taramanga suba DSA Trophy 11 Invitation Football Tournament ki ngasi sanaki ba match da SWC kairak na UCC Kakching bu goal manga sinoda maitiba pikre. Thagachari boyai ning thozam housing asi nongmagi oiba aying asagi pau amuk lobirasi. Environment Director tiki pangkiba ngasi oikiba ainga samadi nungjugi pauda khwaidigi sakiba Celsius degree kontra dasmik mapal ama khwaidigi ingba Celsius degree manga dasmik mari nuksita yawi ising manilgi sang maximum da sada mariputaram dai dasmik nipan mapal minimum da sada kunmathoi dasmik ohum oiki ngasi nong chukide. Loisilak pada marui bapau amuka hanat laubirasi. Malem gi thak ta pangthokpa ahumlak suba bamboo workshop loisin kre workshop asida Manipur ga mapal lamga MOU ahum inakre. CAB gi matang dalenga kamyang ga mot khena balaite haina Chief Minister NBN High kre. Amadi National Deworming Day ngasa school amadi Anganwadi Center singda haudokre. ISTV na pizza ba ngasi nungmagi oiba pau matang ngasa loizare mideng tabiri pa singbu amuka na kurumzari.